Assam Rifles ka lautunaraga angang amana Thadoraklaga anibuna fajinduna thamliba asi athuba matamda tekta kaitana Thadoraknaba Security Advisor amadi DGP na singadabani karigumba phakhriba meeoi ani asi asoi angam thokpa tarabadi Khudakta Security Advisor Manipur Thadok-Kadabani chatkigadabani haina Protection and Preservation Committee Manipur PPCM gi convener President Nando Luwang na fongdorakkhre PPCM gi meeting makada lamyanba irabot ningsing thoram Observation Committee LINTOC na sinduna Jawaharlal Nehru Manipur Dance Academy gi Auditorium Hall da pangthokkiba lamyanba hizam irabot laikidabagi chamakunipan raksuba mapok kumon gi thoram ga mari leinana wafamasi makna fongdokkibani thoram aduda PPCM gi convener President Nando Luwang LINTOC gi convener Konthozam Thoiba co-convener KH Gopen Luwang JNMDA gi Director Pukramam Bilas, LINTOC gi co-convener L Syam Kuman amadi YTK na Presidium member oina sarukyaki. Convener Nando Luwang na makataraduna oijabada ngawba asanba miyeng yengba ngamdaba famna miyam dagi hena lui khanba miyoina yaman kibana lamdam asida lamyanba irabot kuma misak ama thorakpa ngamdribani. Masigi maru oibadi mapamapu masak khangdaba amadi maitei asi manglam chatta karamna hinglammi kamaina khundaraki haiba khangdaba ekhoigi ipa ipusing aduna karamba thodang laurami khangdaba thika khara tauraga sel khara paire haiduna miyamgi luchingba amani hairaga miyamna makoida thazabagi chatnabi asina lamdam asida lamyanba irabot kumba luchingba ma leitabani haiki adunga 1991 da British officer manga khosau na Manipur miyamna kari para tambigi haibisisu madugi lesson dumasu security advisor na buji maitai ani sina hostage we lengi marat mabani gi mara dak tambang ngamdingi mara sida madumana matik tu mapa ga leba ai kana gane khalle aduna security advisor unified command gi chairman obnia magi mathawni masi magi khwaiti gi tangai padaba thabangni aduna masi ma thado ngamdraba Manipur Thadok Chakri Grow had to say, what from the Tamjani to Manipur Miamsu, a chip of Playabloxy, Lamian Vira Bonamalim, the Kondak University, San is Abu, Tona the Hobson of Horacy, the way Kogi, Hado Labamete, and he say, Matuna Masoperoi, Hatten with Tomba Yaroi, taking with Holody, a Koisu, Tapsana, Mategi, each and many, a Koi Mate Masani, a Koi Yaroi, Hibaki Piripuma, Luminous, I want you. Kalamaromda Thoramaduga Mari Lena na LINTOC gi convener Konthozam Thoivana fongdorakpada irabot lawyam chaba ama oibetana chana MLA oiringai matamdasu lamdamasi gi yaifanaba amadi Manipur gi saktam ngaknanaba hotnabada achobu thodang kaya laurami irabona Manipur khunai gi damak lauramba thodang adubu ngasigi miron ekoina ningsingba oina ngasigi thoram asi pangthokpani haiki